Haksang amasung pukning wakal fana thamnaba mipum khudingmakna yogagi kanaba lawminasi haina Governor Anusuya Uike na phongdorakli malemgi mafam kayada pangthoknabagum Imphal-gi Raj Bhavan da pangthokiba International Day gi yogagi thoramga mari leinana wafamasi Governor Anusuya Uike na phongdokhibani tonga-tongan officer staff amadi security personnel sing na saruk yaduna pangthokhiba thoram aduda tonga-tongan yoga asan sing practice tawki thoram aduga mari leinana yoga gi kanaba singi matangda paladuna Governor Anusuya Uike na hai Prime Minister Narendra Modi gi asan ba mityengi makhada leibak asigi amadi malemgi mafam kayada numit asi pangthoknari yoga na miyoy bagi haksangda aduki matik chauna kanaba pibana maram moiraga mipum khudingmakna masigi kanaba si lawnaba hotnagadabani Yoga sanabana haksangi kayat sing fana thambadana tana pungning wakhal leitana leinaba honabada chauna mateng panglibani maramaduna lamdam masigi mipum khudingmakna soifadana yoga sanana bahona minasi hainasu Governor Anusuya Uike na makhata ki आयुष विभाग द्वारा ये हमारे राजभवन में आयोजित योगा दिवस मनाया गया और हमारे अधिकारी कर्मचारियों को आज उनके योगा आचार्य जी और उनके साथियों ने जो हमें योगा का ध्यान कराया उन सबको मैं बहुत बहुत धन्यवाद देती हूँ और यही उनसे अनुरोध करती हूँ कि आयुष विभाग हमारे मणिपुर प्रदेशवासियों को इस ओर अपने हेल्थ के लिए मेंटल के लिए तमाम लोगों को जागरूक करे। आप सबको बहुत बहुत धन्यवाद।